빨리 가는 거네. 뭐지 몰라 들어보니 땡겨리 생각보다 많이 보는 거지. 엄마 갖다 내지 않았다 네. anh này chuẩn bị nó từ ngày đi đâu anh đi nó là chụp cái gì mấy hai luôn dạ là được rồi dạ là được rồi mà 아nu도 부어. 아nu도 부어. 잘 간다고 그래? 나중에 그래. Nasi này mà nasi chỉ ta cái ta phở và bị làm mày làm bài gì chỉnh được, phải sáng năm đó vẫn lấy tiền vô mà liền chỉ ta, chứ bộ ấy thì phải sáng cả, bây giờ thì phải sáng năm mì lên lối nên lấy đấy cái đó đôi nó ta, phải lấy gì? Cái đó được cho phép bây giờ, phải lấy à? Cả một năm khăn thì bây giờ lấy đấy xem mà khăn nó khăn xa đi hả bà? Lúc xa luôn đâu cũng thấy là gì biết không? Tôi là một tà môi, phải đi cái gì hai bên nó khăn thế. Ado, hendak siapa pesa yang nasin leba, ado pesa itu kita pilih mana? Siapa? Pilih. Ayi sih hendak siapa pesa jembat, hanya le tidak tahu mungkin angam balo, kaya ambil pesa. Ado, pesa sih pakai lag ada. Apa tamu ke hau lah, dah mesti mana? ผู้โจลิงไงแต่ว่าอาชีพว่าเนี่ยมีหมาที่จะตั้งแต่ครั้งเด็กใกล้จะอะไรใกล้ขั้นลุ้นที่กี่ตุ้งนั่งเลยเหรอชีพไอ้ใจตัววันว่าสร้างเขาเป็นเรื่องก็ได้ทำอะไรเนี่ยแต่เมื่อนั้นใจตัวปลัดที่นู้นไอ้ดูเข้มจุงเนี่ยพวกกูใจตัวที่จะนู้นไอ้เดียใจตัวที่มาทำกันตรงนี้ก็ได้Tamu nang si jam na tandori ba ay nagketharu si di man lai ta bagi thabak tor kanu da tamo paisa sang nang ki gra bani kai khang dro nang bo mon mayam se la ta di ai ka mai na ki bagi kari kana ru dori gi Tabi an ke ai da ma la hau no Ase mo sige nupa sa ma si bu che ga ba ai gi chai ta ba da
ꯅꯪꯅꯗꯤ ꯋꯥꯗ ꯃꯤ ꯆꯦꯟꯈꯤꯅꯕ ꯋꯥ ꯉꯥꯡꯉꯦ ꯄꯩꯁꯥꯗꯣ ꯈꯔ ꯌꯥꯝ ꯂꯧꯍꯧꯒꯗꯕꯗꯣ ꯁꯤꯒꯤ ꯂꯨꯄꯥ 500ꯁꯤꯕꯨ ꯅꯪꯅ ꯃꯤꯒꯤ ꯌꯣꯠ ꯀꯛꯎꯔꯣ ꯆꯦꯛ ꯊꯥꯡꯉꯨꯔో ꯂꯨꯄꯥ 500 ꯐꯪꯉꯛꯀꯗ꯭ꯔോ ꯑꯁꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯐꯪꯉꯦꯁꯦ ꯈꯪꯗ ꯃꯥꯜꯂꯦ 누가리네 아이렇게 더위 ꯑꯗꯨꯒ ꯑꯩꯅ ꯁꯪꯕꯁꯦ ꯍꯥꯏꯔꯤꯁꯦ ꯍꯟꯗꯛꯁꯨ ꯑꯃꯨꯛꯇꯪꯒ ꯆꯠꯀꯦ ꯇꯧꯕꯅꯤ ꯄꯥꯔꯂꯔꯗ ꯄꯩꯁꯥꯁꯦ 나는 깨워다 뭘 맞춰놓이래도 ꯐꯠꯇ꯭ꯔꯣꯁꯦ ꯅꯪꯅ ꯈꯪꯗ ꯇꯧꯏꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯀꯤꯕ 해놓고 ꯇꯥꯃꯣ ꯅꯪꯁꯦ ꯍꯥꯏꯃꯟꯈ꯭ꯔꯦ ꯑꯩ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯇꯥꯔꯤꯅꯦ ꯍꯥꯏꯕ 아이 짱에 너 받아오라 이 짱에 ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯅꯤꯄꯥꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯀꯣꯏꯖꯕꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤꯗꯨꯕꯨ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯩꯅ ꯅꯤꯁꯥ ꯆꯥꯗꯅ ꯉꯥꯎꯁꯟꯅꯅ ꯂꯩꯕꯗ ꯐꯣꯟꯒꯁꯦ ꯅꯣꯡꯃꯗ ꯇꯧꯕꯤꯗꯦꯁꯦ ꯑꯩꯕꯨ ꯉꯁꯤꯁꯤꯕꯨ ꯄꯩꯁꯥꯁꯨ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯕꯨ ꯐꯣꯟ ꯇꯧꯔꯒ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯁꯤꯔꯅꯦ ꯑꯩꯕꯨ 이마다 하여도 ꯑꯗꯨꯝ 필요하네. ꯑꯩꯈꯣꯏ ꯃꯥꯁꯨ ꯁꯤꯡꯉꯦꯕ ꯑꯩꯈꯣꯏ ꯏꯄꯥꯗꯣ ꯖꯁꯅꯤꯅꯀꯣ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯕꯤꯖꯥꯗꯣ ꯃꯥ ꯄꯥꯏꯕꯅꯤꯅꯅꯦ ꯑꯩꯉꯣꯟꯗ ꯕꯤꯖꯥ ꯇꯧꯁꯜ ꯂꯩꯔꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯩꯁꯥꯁꯦ ꯑꯩꯕꯨ ꯉꯁꯤꯁꯦ ꯃꯊꯥꯗꯤ ꯁꯥꯔꯦꯗꯀꯣ ꯐꯣꯟ ꯑꯝꯇ ꯇꯧꯔꯤꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯀꯨꯏꯔꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯆꯪꯉꯁꯦ ꯍꯜꯂꯣ ꯇꯥꯗꯦꯅꯦ ꯍꯜꯂꯣ 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 ꯇꯥꯔꯤꯀꯣ ꯑꯣ ꯇꯥꯏ ꯑꯩꯗꯤ ꯅꯪ ꯃꯥꯜꯂꯨꯗ꯭ꯔꯕ ꯑꯩꯈꯣꯏ ꯗꯗꯥ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯗꯗꯥ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏ ꯗꯗꯥ ꯂꯩꯇꯤꯌꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯔꯤ ꯇꯥꯃꯣ ꯀꯔꯤꯅꯣ ꯍꯟꯗꯛꯇꯤ ꯐꯣꯟꯒ ꯑꯝꯇ ꯇꯧꯔꯛꯇꯦ ꯑꯩꯒ ꯀꯔꯤꯝꯇ ꯏꯈꯟ ꯈꯟꯕꯤꯗ꯭ꯔꯕ ꯀꯩꯅꯣ ꯑꯁ ꯑꯩꯁꯨ ꯅꯪꯁꯦ ꯃꯪꯗ ꯎꯔꯝꯃꯦꯗꯅ ꯎꯅꯅꯤꯡ ꯇꯧꯗꯅ ꯐꯣꯟꯁꯦ ꯈꯤꯡꯉꯝꯃꯤꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯎꯅꯁꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯎꯅꯗꯕ ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯁꯦ ꯅꯪ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯀꯗꯥꯏꯗ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ ꯆꯝꯄꯥꯅꯒꯔ ꯖꯤꯁꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯍꯜꯂꯣ ꯇꯥꯏꯌꯦ ꯇꯥꯃꯣ ꯑꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯪ ꯈꯣꯟꯖꯦꯜꯗꯣ ꯇꯥꯅꯤꯡꯕ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ